Numit nini gi mamang da sitkiba Cyclone Dana na Odisha gi mahei marong thafam lam ekar lak amaga lising humbudra mangarom mangan takhan badanatana mahei marong thaba mafam lam ekar lak aniga lising marifurom ishingna thumjinkhre hairi. Cyclone Dana na state asida nanghankiba amang ata kayagi matangda review meeting ama ngarang numidang Chief Minister Mohan Charan Masihina mayai tangbal loduna pangthokre hairi. Madugi matung ina Cyclone Dana na kaya yamba amang ata state asida nangan kibage haiba detailed report lak laba matung chapchana khangbangam lagani. Marik chumba report lak laba matung state asigi lomi singi ketipurol pibagi matangda warep logani haina Chief Minister na fongdokre haina PTI gi report na hairi. Chief Minister Mohan Charan Masihina haikibada Cyclone Dana gi yenglaga miyoi lak Nipan rom safagadaba mafam cyclone shelter singda hongdok hankiba sing nong singki fibam pagalakpaga loinana masa gi mayumda hanjinba hokre loinana amang ata kayadagi kannanaba yumthong lak kungani thoi dasmit nifuni thoi romda electricity pi kidaba adu ngarang numidang wairam fawbada yumthong lak taramari dasmit nipanda mai amuk hanna fangankre aduga lemhori basingna ngasi fawbada fangalagani hairi.